maruiba pau chathariba parliament mifamna manipur gi maruiba bill ani pass tawkibaga loinana ahen balupa crore lising ani ga chanipan marifu taraga nipan ke senfam kaibda ayam pikre Maitai CSO single Santi gi wari sanaki ba thadau inpi gi delegate sing security nas classic hotel da house arrest tawduna thamkre Manipur da mahausa gi fibam da hanjilakna ba hotnabana president rule lenga ki maruiba thongdang ni chief secretary FNCC na sathariba banga mari lainana Fox ki maming palagpa laibak thibani haina Fox na yaning da ba phongdarakli Senapati da ILP pairam da ba miyoi chamaga humdra amadi expire oiraba ILP pairam ba miyoi chamaga kuntra ga mari thengnakre Ministry of Home Affairs ki official singa cookie su group singa wari sanakre Chandel da numit humni chukna chatharak pa ram ki training program loishinkre Amadi working committee cookie CSO na foothill naga coordination committee ki mayokta blockade chatharagani haibu wafam yaning da ba phongdorakli Kurumjari Mami TV na sandokjaba prime time news mityeng tabiri bapumna mokpo elangbam dilparani chanuna taramna okchari hauzik pau sandokna pizari chathariba parliament mifam asida lok sabha na manipur gi maruiba bill ani pass tawkre ahen balupa crore lising ani ga chani pan marifuga taraga ni pan gi senfam ayaba pikre hauzik chathariba parliament ki nongju mifam asida ngasi lok sabha na Manipur GST Amendment Bill amasung Appropriation Bill 2025 pass tawkre Bill ani asi state asigi financial maintaining amasung administrative continuity ga mari leinana pass tawkhibani hairi The Manipur Goods and Services Tax Amendment Bill 2025 ase handakta GST Council ne approve tawkhiba amasung nauna semdokhiba state GST framework ka punna sapminana ba ayaba pikhibani ngasi House the Union Finance Minister Nirmala Sitaraman na haikibada Manipur da hauzik state assembly mathau tawduna leibana darkar gi matung ina bill asi ordinance ama oina replace tawre GST Council na approve tawba item sing adugi tax sing legally oina collection tawbada GST amendment asi yamna mathau tai haike karigumba masina thinthaba tarbadi Manipur gi revenue stream da hakthengna chaitheng mayok nagani haike House na makhata na Manipur Appropriation Bill 2025 su ayaba piki bill asi chatliba senba chahi 2025-26 ki oina state ki mathau taba expenditure sing mit tawnaba consolidated fund sing da ki mathau taba fund sing withdraw tawbaga mari leinaba bill amani center ki maikai dagi capital expenditure ki damak designated tawriba lupa crore chamaga humpuga taret yauna ahen balupa crore lising aniga chanipan marifuga taraga nipan su ayaba piki ngasi jiribam ki DC office ke conference hall da deputy commissioner Krishna Kumar IAS na mifam mapu oina pangtok kadariba humdrarak suba Independence Day celebration 2025 ki matang da district level officer DLO singna yauna mifam pangtokre ngasigi mifam asida DLO singda pangthokadoriba thoram asigi hena fajanaba thoram ama oinaba amadi miyam sing saruk yana haiki loinana DLO singna masa masagi office singda zatigi firal sing khatuna thoram pangthoknaba amadi photo sing loduna masa masagi leiriba department singi portal singda thagatnaba su haiki zatigi firal singsu ataba mamalda DC office ta hangliba flag counter dagi DLO singna lognaba su haiki mifam asida jiribamgi subdivision and agriculture officer na PowerPoint presentation tawduna implementation of the national mission of natural farming in the district ki
matang da thamke ngasigi mifam asida SP Jiribam Senmi Ramror MPS Additional SP Jiribam Thomas Thokchong DFO Jiribam E Narmala Chanu MFS SDO Jiribam Borobekra L Terajit Singh MCS DIO Jiribam N Bidananda Singh SDC BORK Gyandeep SDC Jiribam Sitaranjit BDO Jiribam Gyaneswar SDC Jiribam Bizendro Atom SDC Borobekra M Devananda Singh ZEO Jiribam Tihaits Amurasi Chanu EO JMC M Surjit Singh SDAO Jiribam Nyam Saha Amati DLO Singh Saruyake Amaromda DC Office ki Conference Holder Deputy Commissioner Jiribam Krishna Kumar IAS na हर घर तिरंगा कैंपेन की सरुक अमा ओइना तिरंगा रखी मेकिंग कंपटीशन फॉर द चिल्ड्रंस ऑफ चाइल्ड केयर इंस्टीट्यूशन की थौरम अमसो डिस्ट्रिक्ट एडमिनिस्ट्रेशन जिरीबाम अमदी डिस्ट्रिक्ट चाइल्ड प्रोटेक्शन यूनिट जिरीबाम अंडर डिपार्टमेंट ऑफ सोशल वेलफेयर गवर्नमेंट ऑफ मणिपुर का खुद समनरक पांगथोखरे थौरम असिगी मतांगदा डीसी जिरीबामना जाति की फिराल की मरु एबो वाफम सिंह पल्लदुना जाति की फिराल ना कया मरु ओय अमदे आइखोयगी इपा इपु सिंगना लेपाक asibu ningtamba fangnaba hotnabada kathokkiba kayabu ningsinghanke ngasigi pangthokliba tiranga rakhi making competition ge position holder singbo lakadoriba Independence Day Celebration 2025 numita award sing khusinagani haike pangthokliba thoramasida SDO Jiribam Borobekra L Terajit Singh MCS DIO Jiribam N Bidananda Singh SDC BO Sitaranjit SDC Jiribam Bizendro Atom DCPO Jiribam Ibeyaima Amadi DLO Singh Su Sarugyaki Sanatombi Oriental English School Kumbigi Conference Hall the Pangthokpa School asigi chahi asigi oina Annual Freshers Meet 2025 Pangthokpa galoina National Education Policy NEP gi saruk ama oina tongan ba club nipan school asigi Secretary National Award Day Nongmaithem Santa Kumar na hangdokre Thoranga mari lainana N Santa Kumar na fongdokhibada ngasi hangdokriba club sing adudi Public Speaking Club Painting Club Dance Club Muscle Club Drama Club Sport Club ni club sing asi hangdokpagi pandamde school asigi mahairoi khudingmak leibak asigi afaba masak thokpa miyoi amamam oinabagi pandamdani hairi National Oral Health Program NO Heights Speed District Health Society Bisnupur and Heights M Manipur gi mitjeng makada Oral Education Session Program for the FY 2024-25 thoram Janzel Unit Chi Heights Sid Nambol Bisnupur District na sinduna Ayushman Arogya Mandir Isokta ngasi pangthokre thoram aduda Si Heights Sid Nambol gi MO in charge Dr. K Ojit Khaba P Heights Sid Leimapopam gi MO in charge Dr. Screening tawaga Si Heights Sid Nambol gi Senior Dental Surgeon Dr. R.K. Kapal amasung Si Heights Sid Nambol gi Dental Surgeon Dr. Bizentina Athoiba Mithunglen amadi wangang shing oina saruk yake loinana miyam da karamna ya tek ta kaidna thamgani haibagi matangda wangang ki amadi saruk yaki ba khudingda oral set su lemna yenthokhe Dr. P Umakantana fongdokhibada O Heights Si Leimapokpamda laying ya laying nabagi facility laite adubu patient singnadi adum mathau tari aduna maikai asida ahan bo oina asigumba camp silakpa ase miyamna yari ba khai khudong chawa launa bo hotnabiyo mathau tarakpada Si Heights Si Nambol da chathuna Dr. Singa tanabiyu ya fana thamna bo hotna si haike Mama, why did you Sexy, we don't. Sami mahal ka ito ang yawa. Kumain na, nasagi, yagi dabo.
ngasi Imphal City Convention Center da pangthokiba National Handloom Day 2025 thoramda Chief Secretary Punit Kumar Goel na phongdokkibada athuba matamda state asida mahoksagi fibam hanjin handuna state asida khundaminariba mipung khudimak tangdu leitana leihanaba hotnaba ase President rule lenga ki khwaidagi maruoiba thaudang ni haina mahakna phongdokre mahakna makhatana phongdokkibada state asida khudong thiba kaya mayoknarabasu state asigi fishabi amade khutsa haibasingna makhal makha kaya gi pothok sing puthokna Manipur bu malem gi thakta saukthokchaningai ohle loinana central lengak nasu nupi fishabi sing MSME amade artisan sing da mateng pangnaba tongan tongan ba scheme kaya hogdokpada natana loan gi khudong chaba phanghanba amadi e marketing gi khuthangda Manipur gi pothok pu mapal leibak sing da yonabagi khudong chaba lehalle hainasu mahakna phongdoke Senapati District Police na lamdam asida ain kaina sangsilakpa miyoshing masak khangdokpagi akhanaba drive ama leptana chathari Senapati District Police na illegal immigrants singe mayokta chatharakpa yamna singthaningai oiba drive amada mamang chahi fawpuda district asida leiramba non local miyoi chaniga Lising aniga chamri ka taraka nithoi masak khangdok pangamkre loinana inner line permit yawram daba miyoi chamugo humdra fagat pangamkhe aduga matam loiraba inner line permit pairamba non local miyoi chamu kuntraga mariso masak khangdok pangamkhe hari report amagi matung ina miyoi sing adu makha taba logi thabak paikhatnaba mauda hangliba ILP counter da thakre hari hauzik Senapati police team amana National Highway 2 Imphal Dimapur lambi paring yauna atai intervillage road singda district task force semduna akanba section thawang kaya laukhatle hairi masida sunatana Senapati District Student Association aso non local sing masak khangdoknaba thabak akanba moongda chathari hairi Working Committee Cookie CSO na Foothill Naga Coordination Committee ke mayokta blockade chatharagani haibo wafam yaning da phongdorakle Foothills Naga Coordination Committee FNCC na cookie singi mathakta chathariba indefinite strike ki khongjang ase handoktrabadi NH2 Imphal Dimapur lambida blockade ki khongjang changsilagani haina Working Committee Cookie CSO na phongdokkiba adu FNCC ki maikaidagi akanba moongda yaning da phongdorakle FNCC na thadrokpa chero asina hai Working Committee Cookie CSO gi maikaidagi National Highway thingba natraga lambi asida chathok chasin tawriba sing yauna pot chai puthok pusin tawbada ayat apan pirakpa tarabadi naga tariba mafam khudingmakta cookie gi movement sing pumthing thingani loinana athingba asi NH2 Imphal Jiribam lambi khakta natana Nagaland Paren District amasung Assam gi NC Hills ke saruk sing dasu athingba thamgani ban asida jomi natraga mizo community sing da target tawbasu natte ban asi cookie expandist force sing maru oina WKZIC amasung Working Committee Cookie CSO gi makhada operate tawriba sing adugi mathaktani haina cherosna phongdorakle Basanti Lanchenbi Lukrabi Mama Machana Jinganingai Oina Sikhiba Loinana Magisterian Enquiry Tawduna Thigatlabasu Sahi Farakadoraba Fawada Misigi report Puthokpa ngamdri Haukiba Chahi ing Kumjali Singaniga Kunga Marigi September Kunga Humdoida Imphal West Haureibi Mayai Lekaida Yamna Jinganingai Oiba Moongda Lukrabi Mama Machana Pamungda Punna Siduna Leiram Kibagi Achumba Langla Langjin Lengakna Amadi Magisterian Enquiry na Puthokpa ngamdri October 23, 2024 da Thokiba Government Order amagi matung ina Magisterian Enquiry ki report tha amagi manungda submit tawduna jingnaba misi asigi achumba langla langjin puthokani haikibani
अदुबु था तरागा माथोय सुख्रबा फावबा लेबाक मियामदा खंगहनबा लेट्री लेंगाकना अतमनना चिंगनाबा मिसी असिगी मरी मखोंग लोटसिलिब्रा नत्रगा लुखराबी ममा मचागी कनासु लेते मतु सोली हाइदुना मरा लेबा सिंग योखतुना थमरबा हाइबसिनी नुपी अंगांग सिंगी मथक्ता चथबा क्राइम गी मायोक्ता लेबा अचुंबा पांबा अमदी कना लेजद्रबा सिंगी दमक लेबाक मियामना लेपमिनदुना असिगुंबा साथीरबा ताबदा नुंगाइतबा थौदोकसिंग असे मखा चथरक्तनबा अखोय पुना चेतना लेमिनसी हाइना JAC against brutal the unnatural death of Basanti and Lanchenbina थादरकवा चेरोल अमना फोंगदरकले FNCC na sathariba banga mari lainana Fox ki maming palakpal laibak thibani ngarang lamdam asige tongan ba local TV channel sing amade ngasi Imphal da fongba pau se khara the working committee of the Cookie Civil Society Organization WCKCSO Kauba Luf Amana Hauzik Naga Foothill Coordination Committee FNCC na Chin Cookie Jo Singi Matakta Athingba Thamduna Chathariba Ban Ase Federation of Civil Society Organization Fox Manipur gi Luchingba Ji Heights Maniharna Insinduna Chathabani Haiba Pau Ase Yumpham Yaudaba Mari Makong Samnadaba Aranba Wafam Amani Haina Fox na Thadorokwa Cherol Amana Fongdorkle Cherol Asina Makha Taraduna Hai FNCC na Sathariba Ban Asiga Fox Manipur ga Karigumba Hiram Amatada Mari Lainade WCKCSO na Fonglakliba Wafam Asidi Makoina Tauriba Aranba Tabak Singlo Sinaba Honabada Fox ki President Pamdagi Haukiba Tha Mari gi Mamangda Tam Doiduna Amade Masana Resignation Pisinduna Pota Kraba Luchingba Amada Maral Season Bagi Tong Ase Taraina Logday Aranba narrative sagatuna amadi aranba history semduna lamdam masida makhogi khongda fam semnabo hotnabagi thawong miyamna khangi Naga Foothills Coordination Committee FNCC na changsilliba ban asiga mari leinana media da thamkhiwa wafam miyamna khangnarabo wafam amani nagagi lamfauduna German Road Allies Tiger Road Semba Yaroi Lambi asi illegal drug sing puthok pushin tawbada sizinaba route amani suspension of operation su signatory cookie militant singi cadre listing ama henbage kem ama naga taba lamda sakatnaba thorang tawriba si yaroi amadi nagagi lamda manipuri lon ngangdaba illegal Myanmaris sing khunta silakba yaroi nauna khun maming thonba yaroi haibana chingba demand sing tawduna changsinbani haibasi media gi khuthangdagi miyam pumna magna khangnaraba wafamni adubu mari sunklai leinadaba wafam amada Fox ki maming sizinnarakpagi thawong ase hanadagi hainarakpa makhoigi semjin sajinbagi hainabi adu uthorakpani haina Federation of Civil Society Organization Fox Manipur na lawi hairi DFO Chandel na Sinduna Chandel gi Lambung Community Hall da RAM Raising and Accelerating MSME Performance Scheme gi Makada Mahausa gi oiba machu sing sizinaba haiba hiramda chatharakpa numit humni gi training program ngasi loshinkre ngasi gi training loshinbagi thoramda Dr. N Munan Maitai DFO Chandel na chief guest JS Anagam President Jafo Bazar Board amasung President Maha Area Chief Association na guest of honor amadi El Hais Nowa Chief Lambung Village na President Oiba Kalunina ST Wanghin Chief Trainer amadi ST Bega Headmaster Lambung Primary School su Dais ta Phongke ngasi gi numit humni gi training program loishin baga mari leinana Dr. N Munan Maitai DFO Chandel na haikibada ngasi gi training phanglaba training nifuga humdoina tawriba training program asigi kanaba khradi soidana puraklagani ngasi gi training asi pambi natraga Ziba Singda Ishona Makhoigi Kanaba Pirakpa Fazaraba Mahausa gi machu sing adubo aikhoi miyoibagi kanabada onthokpagi training ni maramasina chada marifuga taraga nithoigi chingilam oiba Chandel district ta asiguma training asi pangthokpagi kanaba kya lei Dr. N Munana Makhata na haikibada chemical colors na miyoibagi urinary bladder cancer yauna makhal makha kya gi anaba sing pokhalli maramasina hauzik hotel sing yauna chana thaknaba polam singda seasonary ba machu sing asi permitted color natabra haibadu yengsin bachangi maramdi miyoibagi darkar leiba machu khuding mak mahausa dagi fangbadi ngamloi Dr. Munana ngasigi numit humni gi natural color dyeing ge training yaw khiba
yaubikhiba trainee khudingda yumda hankraba tungda ngasi fangkhiba training gi kanabadu soidna lawbiyu amadi aikhoi khudingmak thabak thiba miyoi nattaba thabak piba miyoi amamam oishi haina su appeal tawki Haukiba kumza English singaniga kunga humdoi megi tarik ahum dagi thoklakiba irang asina maram oiduna matam sangna wari sanada laklaba matungda chatliba chahi asige February gi tang 10 ka humdoi da Center na Manipur da President rule thamjin khraba matung Kukisu Group amadi Ministry of Home Affairs MHITS egi marakta tangkak kaya thokna wari sanarabasu wari flowba ngamdabadagi su extension tawba ngamdana lakkiba adu athuba matamda su agreement ki khuyek piba yana leiri haire ngarang New Delhi da MHITS amadi Kuki Militant Group Kuki National Organization KNO amasung United People Front UPF ki marakta suspension of operations su gi matangda wari sanakre wari sanabadu da nakal ani gi marakta Kuki su Group ki leiriba designated camp nauna mafam hongdok hongjin tawba yauna tongan ba hiram da chayet naduna lakhiba du yanaba puraktuna su extension ki agreement ki khuyek pinanaba gidamak ground rules sem gadapata ngaishilakle haina pawgi likhun amana hairi hiram asigi matangda MHITS na blueprint ama semduna athuba matamda laibak myam da su agreement ki formal oiba announcement ama thorakpa yana leire MHITS amade UPF amasung KNO gi marakta wari sanabadu da lamdam masida in tappa purakna ba amade security gi matangda su kupna khanaki hai Kuki jo miyam na sathok sasin tawbada athingba thamliba asti handoktrabade National Highway 2 da blockade tawragani haina Working Committee Kuki CSO na fongdorakle Kuki Militant gi minglawduna nagagi ancestral land da Kuki miyam na Tiger Road natraga German Road haina mingthonduna kangpokpi amadi Churchampur anigi marakta semliba lambi asti yaningdaba fongdoktuna FNCC na haiba lambi asti yauna naga miyam na namna khundaba mafam singda Kuki jo kanglop ki miyoi sing thok sasin tawbada thingbagi khongjang changsilliba ase lakliba tha asigi nipan gi ayuk pung 8 fawbagi manungda handoktrabade thangnaba numittagi hauduna National Highway 2 da blockade ki khongjang changsilagani haina Working Committee Kuki CSO na thadorokpa cherol amana fongdorakle cherol asina makha taraduna hai haukhiba July gi tang 15 dagi hauduna ngasi fawba FNCC na changsilakleba indefinite strike ase uncivilized oiba khongjangni amasung democratic oiba Kuki jo miyam da nongwada sangdraba yadraba tangai fodaba potlam sing atamna fanghandana ba hotnaduna nauna ethnic tension ama sagatna ba hotnaba khujil thorang amani strike asina maram oiraka Kuki jo furup ki miyam na tangai fodaba potlam sing fangdabagi dagi awaba kaya mayoknare hiram asigi matangda mari lainaba state amadi central government ki mathakta mathau taba thabak sing laukhatnaba kayarak hanna taksin krabasu ngasi fawba tasin usinadana leirakpa asina tangai fodana lakliba tha asigi nipan gi ayuk pung 8 fawbagi manungda Kuki zo miyam gi mathakta chathariba indefinite strike asi handoktrabadi NHITS 2 da blockade tawbagi khongjang asi sangsinnaba sem sare haina cherol asina makhata na fongdorakli Iberian Communication Uripok na puthokpa ngariamba memcha devi na iba wari leichel haina mingtholba warengi lairik ama ngasi major khulda leiba Manipur Press Club ki Loktak Hall da pangthokiba thoram amada fongdokre thoram aduda Khetrimayum Subadani Devi former President Laikol Thaugam Netrajit Singh President Fiction and Poetry Club Manipur Maibam Nilasandra Singh former President All Manipur Bar Association amadi Dr. Chirom Rasketan Singh Associate Professor Manipuri Department Manipur University na athoiba Mithunglen Singh oina sarukyakhe ngasi fongliba lairik asigi maramda Dr. Chirom Rasketan Singh na wangangkhi lairik aduda tongan ba wari macha 18 yauri akoina angang oringeda
hujik phawda ju ningsing jari hujik madam sida lawon kon sida maram koiduna wari se di na ba kana yam na jai adu tabi na ba su ja sing su marang ta na le kami ne biti ko de ja kre madam ni ga tungina mang khadra mang ki gadra hai tungina Patriotic Writers Forum PAWF Manipurna Chahi Khudingi Puthokna Lakliba Patriot Day Athauba Singi Numit Ki Thoram Lakliba August Ki Tang Taraga Humdoigi Ayupung Taraga Makhai Taba Matamda Kaisampata Laiba State Central Library Imphal Gi Auditorium da Pangthoklagani Lai Oikraba Lamdam Sigi Ipa Ipu Singi Mafamda Hikat Lekat Tamduna Ikai Khumnaba Utpa Amadi Lamdam Sigi Aiba Aibi Chama Romna Laipak Ningba Saireng Sing Pathokpana Thoram Sigi Mapung Oiba Thoram Oigani Thoram Asida PAWF Manipur gi former President Yai School Khwarak Pamna Athoiba Mithunglen Forum gi President Naoibam Khambaluwangna Thoram Mapu Amadi Forum gi former President Thokchom Chandra Amadi Saubam Tombaluwang Anina Akhanaba Mithunglen Ona Saruk Yagani Forum gi Assistant Secretary Laimuzam Pratap Singh na Thoram gi Taram no Okpagi Warol Thamgani Thoram gi Nunggi Oiba Warol na Forum gi Secretary Rakesh Naurim Thamgani Saknai Raba Aiba Sahitya Academy Award Sarat Chan Thiamna Saidin Mapu Oiduna Lamdam Sigi Aiba Aibi Chama Romna Laipak Ningba Saireng Sing Supathokani Thoram Asigi Thagat Warol Forum Asigi Life Member Dr. Umabati Athokpamna Thamgani Thoram Asida Lamdam Sigi Aiba Aibi Sing Print and Electronic Media gi Ichil Inaw Sing Amade Laipak Miyamna Saruk Yabirana ba Paujinjari All Gas Care AGC Manipur State na LPG gas consumers singna sakthong gas asi matau kuramna sizinnagadage amade khudong thigadabadage matau kuramna section thorang sing lokhat kadage haibagi matangda Imphal East ki manung chana leiba Thongju Phaiza Laiktonda SLUCOSWFC BELF Korau Lakpa Imphal East District na sinduna Thongju Phaiza Laiktonda Imphal East District ki ahanba mass kam training program ama pangthokre Training program of the AGC Manipur State Amadi SLUCOSWFC BELF Korau Lakpa Thongjuga Kutsam Naraga Pangthokiba Training Program Come Awareness Program Gate Thoram Aduda AGC Manipur State ki Manager S. Hais Joy Prakash Maitaina Gas Sizinaba Amadi Cheksin Thorangi Matangda Practical Galoinana Miyamda Mamutta na Taktuna Miyamda Kanghanke Thoram aduda AGC Manipur State ki S. Hais Joy Prakash na hai Aikoina chak thongnaba gas LPG asi sizinaba matamda Aikoina gas stove aduda problem khudingmak loina taklakani adubu aikoi khangziludaba amadi khangdabadagi gas pokhaibagi thodok asi toina thoklebani nupi obi singna gas asi khangdaba yadraba tangai fodaba lei maram asi gas thaba matamda gas stove asoibadagi aikoi yadaba sing adu khangdokpa mathau tai amasung aikoina kari kari tawba yabagi haibadu miyamda khanghanba mathau tai ngasi awareness pangthokliba Thongju Phaiza Laitonda All Gas Care AGC Manipur State na masigumba training awareness program ama pangthokpa asigumna Manipur da lairiba mipung khudimakta paksana awareness piduna miyamda wakhal taminabagi thoram asi pangthokpa mathau tai haina phongdokhi Manipur gi mafam khudingmak yummai chakpadagi kharada oirabasu cheksin thorang lokhatnaba All Gas Care AGC Manipur State na mafam khudingmakta awareness program ama piduna lakli ngasi awareness program asiga mari leinana Manipur film artist ama oriba miyamgi phagiroi Happy Rajen haina khangnariba AGC Manipur State ki field assistant oriba Happy Rajen na thauramasi mangoinana nokningba wari kaya liduna miyambu nokhanduna pukning laita handuna miyambu pethanke ngasi thauram aduda AGC Manipur State ki caretaker Yumnam Asni amadi advisor oinam Herojit Singh su saruk yaduna miyamda gas ki kanaba awareness kaya su piki Kumbi College के governing body ani की मरकता पाफ तानदब सिंह
तादनबा सिंगबा ngakpigani tanadabana singba sing ase kaya leirabasi makha tana lehanbiganu college ase mating leiba mapung fawa college ama ohenaba hotnabada managing committee animakna achoba daita lobiyo aikhoi pumnamak amata oina punsinduna college ase afabam college ama ohenbada achoba thodang lominasi haina kumbi college development committee na phongdorakli wafam ase ngasi kumbi ibudhau santhong khongbu manga gi harau thel da pangthokiba pawi mifam amada kumbi college development committee gi president ithai ibobina phongdorakibani mahak na hai lamdam asigi amata ngairaba college ase kumbi assembly constituency ki praja section pumnamakna ACSC gi oinadi amata ngairaba awangba thaki maheloi shang amani college ase phagatna ba hotnabada kumbi college development committee na governing body ani gi marakta chayetnaba yanadaba kaya lairibase yasinaba committee na hotnariba asida pumnamakna achawa thodang lominaduna amata ngairaba college ase semgatpada amato oina punsinduna afaba college ama ohenbada aikhoi pumnamakna achawa thodang lominase hainasu mahakna miyamda appeal tawrake committee ki vice president KH Nabakumar na haikibada tongan ba case na chingba kaya changsinbagi khongjang mayam ama laklabasu लाक्लिबसी लाखनबिगनु लाक्तना बाय एटमॉस्फेयर अमसु सिनबियु हायदुना हंदकी कोर्ट ना पीरिबा राइसिंग असि यामना कुपना पाबिरगा मुन्ना येंबिरगा इकाय खुमनबियु मखाताना कॉलेज असि मत्तिंग लेबा कॉलेज अमो ओहेनबदा नाकन अनिमकी मैनेजिंग कमिटी ना अचौबा दायित्व लौबियु पाउगी मिफम अदुदा कुंबी कॉलेज डेवलपमेंट कमिटी प्रेसिडेंट इथाई इबोबी वाइस प्रेसिडेंट KH Nabakumar सेक्रेटरी एन शांता कुमार अमदे अतै मरुओइबा थौपुबा सिंगसु सरुक याखि इसकी डेवलपमेंट की तौबा यादव मयाम सिंगसे याननबगी अदुमाइना संजरपा अदुमा कमिटी अमनी हाइसे तोंगाबा अकोइ केस न सिंग मयाम अमा संचिनबगी खोंजंग मयाम सिंसे कोइ लाअनबिगनो लाक्तनबा एटमॉस्फेयर अमखक सिनबियु मदुआइदुदा अकोइ हंदकी कोर्टना पीरिबा राइसिसु याम कुपना पाबिरगा मुन्नु येंबिरगा व्यवहार छु पीबियु इकाय खुमनबियु अदुगा लोनना अकोइ कॉलेज से हम मपुंग फाबा अदुमा मटिंग लेबा कॉलेज अमो ओहेनबो होटनबदा मैनेजिंग कमिटी की खोगी साइड अनिमकना अचौबा दायित्व लौबियु हाइबसिमसु थमजे थैंक यू अकोइ डेवलपमेंट कमिटी ना कॉलेज फरना बहनबदा लौरिबा थौदांग असिदा कुंबी केंद्र लौरिबा प्रजा सेक्शन पुनमना अचौबा थौदांग अमा लौमिनदुना अमत गारबा कॉलेज से सेंगपता अकोइ खोइ पुनमक अमतोना पंजिमदुना अफबा कॉलेज फनमनबदा अचौबा थौदांग लौमिनसी हाइबसिमसि Center for Study of Social Inclusion Manipur University amadi Maharaja Buddhachandra College Imphal na punna khutsamnaduna Sustainability in Equality amadi Social Inclusion haiba theme da one day international workshop ama Manipur University ki court hall da pangthokre thoram aduda MU gi School of Social Science ki Dean Professor Memsa Loitongbam University of Bath United Kingdom gi Professor Sasi Nandaibam Maharaja Buddhachandra College ki Principal Dr. Babanand Singh Amadi MU के Center for Study Social Inclusion Director Professor Hai Sudhir Kumar Singh na athoiba mithunglen oina saruk yakhibaga loinana Resource Person Social Health Activist amadi mahairoi kyana saruk yadana pangthoke ngasi pangthokliba asi maru oina breastfeeding haibase angang singi oina yamna maru oiba masa mau faba angang ama semada mama oibi singna angang oibi sing ase hek pokpadagi breastfeeding tawba ase yamna maru oi haiba adu khanghanbagi pandamda workshop asi pangthokpani haina resource person singna phongdoke
हौखिबा जुलाई की तांग कुंट्रा इंग सोक लिसिंग अनिगा कुनगा मंगा नुमित क्वाक्टा की CSO सिंगना सरप्राइज विजिट अमा क्वाक्टा हाई स्कूल दा चटके विजिट अदुदा क्वाक्टा हाई स्कूल की ओजा की अवार्ड पा यामना लेरमखे ओजा तरेट अमदी ऑफिस असिस्टेंट अमना स्कूल असि रन तौरंबा थेंगनखे नुमित अदुदा क्वाक्टा की CSO सिंगा मरी लेनबा डिपार्टमेंट दा अल्टीमेटम अमा ऑगस्ट की तांग तरेट इंग सोक लिसिंग अनिगा कुनगा मंगा फावदा अवार्ड पो ओजा थाबिरक्त्रगदे स्कूल असि क्वाक्टा की CSO सिंगना सोलोन सिलगनी हाइखे अदुबु हौखिबा ऑगस्ट की तांग मंगा इंग सोक लिसिंग अनिगा कुनगा मंगा दा डायरेक्टर एजुकेशन एस ना ओजा अमा थाबिरक्पा मसिगी तमक डायरेक्टर एजुकेशन एस पो क्वाक्टा की CSO सिंगना थागतपा फोंदरक अमा डिपार्टमेंट ना थारकलगसु ओजा अदुमक वाटले मरम अदुना वाटलेबो ओजा सिंग अथुबा मतमदा थाबिरकनबा डिपार्टमेंट की माइकैदगी अपील तौरकली लोइनना CSO सिंगना ngasi tang 8 August ki nakpiyani ngasi August ki tang 8 ing sok lising aniga kunga manga dage Kwakta High School thingzilagani torambado matam khara handok chare haina phongdorkli angang school sida angang singi oiriba problem si lairoidabani maram aduna hojik oja nipan khakta laibana maram moraga class 1 dagi 10 fauba takpina ba oja masing si wali maram aduna athuba matamda mari lenaba department ki maikai dagi award ba oja singa si thabi rakna ba darja ki award payam National Institute of Technology na sinduna numit nini sathagadaba pedagogy and orientation workshop on capacity building program on design and entrepreneurship ngasidagi North AOC da leiba Hotel Imphal Classic ki sangai holda hogdokre hogdokpugi thorom aduda NIT Assistant Professor CE Dr. Ngangbam Romeji Assistant Professor ECE Dr. Wangkhairakpam Bandana Assistant Professor ME Dr. Asutosh Kumar Singh amadi Assistant Professor CE Dr. Nabajit Sarkar amadi Maruiba Institute asigi Professor Singh na saruk yaduna hogdokhe thorom asiga mari lainana NIT ki Associate Professor Dr. Ngambam Romeji na phongdorakpada numit nini chukna pangthokadariba workshop program ase Central Ministry of Education na khangatlaba program amagi manung channa NIT na nifuga mangarak suba yaurakpadagi workshop ase pangthokpani workshop ase maru oina pedagogy hariba practical yauna larik tambibagi mawong amani masida takpi tambigani workshop asigi manungda mahairoi kuntra mukta design thinking entrepreneur behavior sing takpi tambiduna mahairoi singna thabak phangdraba matamda masagi oiba entrepreneur development tawunaba resource person kayana takpi tambigani haina phongdokhe paugi marak thatna atenba break ama pijari Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust total for all your cravings. It's totally worth it. A snack? Our ready-to-cook chicken nuggets are a lifesaver. Packed with great flavor. Trust total for snack time. It's totally worth it. Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust total for all your cravings. It's totally worth it. Craving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust total for all your cravings. It's totally worth it. break ki matungda makhataba pau amu hana pizari kana lejadraba nupi angang sing naha singbu ngaklo pidna makhoi na haijaba sinfam amamam paihanduna makhoi gi setmitlon fagat handuna mipan tangdana hingba punsi mahing amada puraknaba amadi khunai gi yaifa thawrang kaya paikhatuna khunai gi damak achauba thaudang kaya loduna lakriba secular charitable women organization ama oina kumja englishing amaga chamapan marifuga taraga marida linkhat khiba women income generation center
WIGC गे कुंट्रागा माथोरक सुबा मपोक कुमोन अमदे सेंटर असिदा चथरखिबा नुमित चामगा कुंट्रागी कल्चर एंड वर्कशॉप कम प्रोडक्शन लोशन बगे थौरम सिंह ngasi थौबाल कॉलेज की मायोक नबदा लेबा WIGC गी कॉम्प्लेक्स ता पांगथोकरे WIGC थौबाल अगस्टी कल्चर एंड एकेडमी ACA थौबाल अमसुंग ALRMT संगोलबन अहुम न पुन खुदसमनदुना सेशन मंगा थोकना पांगथोखिबा अहानबा सेशन हौदोकपगी थौरमदा Manipur Commission for Protection of Child Rights की चेयरपर्सन कैसाम प्रदीप कुमार ना अथोइब मिथुंगलेन WIGC थौबाल के फाउंडर अमदी सेक्रेटरी नेशनल अमसुंग इंटरनेशनल अवार्डी ओइनाम इंदिरा जेबिना थौरम मपु अदुगा पीस एंड फ्रीडम एकेडमी के प्रिंसिपल जोतिन सलाम मणिपुर ब्रांडिंग सोल्यूशन की ब्रांडिंग कंसल्टेंट जीवन खुंद्राकपम अमसुंग अगस्टी कल्चरल एकेडमी थौबाल के प्रेसिडेंट एल प्रमोदिनी देविना अखनब मिथुंगलेन सिंह ओइना सरुक याखे थौरम के सरुक अमा ओइना ngasi के अथोइब मिथुंगलेन ना पांथोइबी जिम हाइना मिंगथोनबा जिम सेंटर अमसु WIGC के कॉम्प्लेक्स ता हांगदोखिबगा लोइना फार्मर्स प्रोडक्शन कंपनी सिंगना पुथोकपा कौना क्राफ्ट हैंडीक्राफ्ट अमसुंग लौ सिंगो की पोथोक सिंगे एग्जीबिशन अमसु हांगदोखे ngasi के थौरम अदुदा WIGC ना रन तौबा चिल्ड्रन होम लगे बेस्ट ऑनेस्टी चाइल्ड अवार्ड बेस्ट टैलेंट चाइल्ड अवार्ड बेस्ट डिसिप्लिन स्टूडेंट ओवरऑल बेस्ट चाइल्ड अवार्ड बेस्ट चाइल्ड मोबिलाइजर अवार्ड इंदिरा अवार्ड बेस्ट परफॉर्मेंस ACATV अवार्ड न चिंबा अवार्ड सिंग अमदे मणिपुर की तोंगान तोंगान मफम दगे थोइदोक हेंदुक मसक नारबा पुंग थांगता इसै अमाइबी पेना खोंबा मैतै इसै सकपा वारी पुया लिबो ओजा गुरु सिंह फोक सिंगर सिंह अमदे एकेडमिशियन सिंह पुन मियोय यांखैगा तरेतना लेंग्यान फी साइटेशन मोमेंटो अमसुंग सेलगी मना सिंह यन थोक्तुना इकाई कुमनबसु उतखे ngasi के थौरम अदुदा WIGC थौबाल अगस्टी कल्चरल एकेडमी ACA थौबाल अमसुंग ALRMT संगोलबन नसिंदुना इपुथौ वांगपुरेल थारै जगोय कबुई जगोय खंब थोबी जगोय अमसुंग नाता संस्कृतना हाइबसिदा हौखिबा एप्रिल गी तांग मापनदगे नुमित चामगा कुन्नी चुपना चथरखिबा कल्चरल वर्कशॉप कम प्रोडक्शन के आर्टिस्ट सिंगना अमदे WIGC ना चलाइबा चिल्ड्रन होम के अंगांग सिंगना मखल मखा कया की जगोय सै हाइथोय सिंगथोइबे सिंग उत्तुना मियाम की पुकनिंग सिंग सिंखे थौरंगा मरी लेनना WIGC के फाउंडर सेक्रेटरी इंडिया ओइनाम ना फोंदोरकपदा होम द लेरिबा अंगांग सिंग असिना आइखोय निंगथौनी हाइना अंगांग सिंगु पुकनिंग थौगतपा नुपी हाइबसी समाज के सकियन मिंगसेननी मखोयबु खुदहैबी अममम ओइहनगदबनी सेडमिटोन फगतहनबदा टूरिज्म इंडस्ट्री के तंगाई फदबलै चौखटपा समाज अमा ओइरकनबा होनरबदा स्किल डेवलपमेंट तंगाई फदबलै अमदी आर्ट्स एंड कल्चर बु योखटपा हाइबा थीम मंगा असिदा युमफम ओइना फाउंडेशन डे के थौरम असी सेशन मंगा थोकना खाइदोक्तुना पांगथोकपने मणिपुर की हिस्ट्री असी खोंगुल लीदना ngamba makai puthokpa amade cultural asi karamna empower tawgadage amadi masigi mami asi nupi obisingda karamna pigadage haibasida pandam thamduna chahi asigi foundation day ge thoram asi pangthokpani thoram asi bu saruk yabiduna chawna mai pakhan bibagi damak pumna makpo apen ba phongdorakli loinana center asida numit chama kunni chupna chatharakkiba cultural workshop kam production na maitai isai थारै जगोय गी प्रोडक्शन पुथोक्तुना मिया मांगदा उत्पंगम बगिदमक अपेन बसु फोंदोके होम फिल्म्स मणिपुर की बैनर मखादा कुन सोबा ओइना शरतचंद्र थोंगनाउजमना पुथोकपा खोइबम होमेश्वरी ना डायरेक्शन पीगदबा आइगी ओइदबा इरल हाइना मिंथोनबा मणिपुरी फिशर फिल्म की याइफा थौनी थोरम ngasi पांगथोखरे हायिंग खोंबाल दा लेबा लाइनिंग थौ सनामही संगलेन दा पांगथोकिबा थौरम अदुदा धनमंजुरी यूनिवर्सिटी की BC प्रोफेसर W सान बाबू ना चीफ गेस्ट DMU की हानगी BC प्रोफेसर N रास मोहन सिंह ना प्रेसिडेंट लाइनिंग थौ सनामही टेंपल बोर्ड की मेंबर सेक्रेटरी सिबदा चलुवांग अमदी संगीत नाटक एकेडमी अवार्डी सौग्राकपम हेमंतना गेस्ट ऑफ ऑनर सिंह ओइना सरुक याखे फिल्म असिगी स्क्रिप्ट स्क्रीन प्ले अमदी डायलॉग रंजित निंगथौजानी फिल्म असिदा गोकुल एंजल सिमरे जायविदा निंगथौजा इधौ पुनेश्वरी अमदी होमेश्वरी न चिंगबना ममीरोय सिंह ओइना तोंगान तोंगान बा सक्तम लांगदरे
Film asigi cinematography Irom Ibomcha, editor Bali Ningthaujam Amadi, music Nanau Sangol Mangni. Thauranga Mari Lainana chief guest oina saruk yakiba Professor W Chan Babuna haikibada Manipurda Housik Cinema Hall sing sitharakpagum tawbasida nungnangba phongdoki. Manipurda Housik puthokliba film sing asigi manungda educational film sing su puthoktuna haugalakliba mahairosingda wakhal loksing pibagi tangai fadaba lakli. Film da tariba society ki mami sing asi tung koina lehaugadabana fazaba maongda thamhauba ngamnabu hotnaminasi haiki. Theater and cinema hall sing sigi base base yamna live thiba amakakni ai khalli matam amada koina tagi satra wari matamda college taming da Manipur ki theater mayam si yamna actively function tarami aduna kogi movie theater sing da salaga movie yengba dai ana wana ba kogi education ga mari lena ba adagi society mari Housik amuk national amadi international news pizari. Ireland da India masa singbu tathi tawoina tawbagi thabak Housik kanna chatharakle. Ireland gi Waterford city da tahi taruk khakta ngaribi nupi macha amadi Ireland gi nupa macha kharana go back to India haina laukshin baga loina nupi masa adugi private part fawa sok tuna karem na khre hairi thodok asi thokraba matung nupi macha sina kapna laklaga mahaki mama da thodok adugi matang da mayek sengna tamke nupi masa sigi mama asi mafam asida hospital amada nurse oina thabak tawduna leibani hairi thodok asi thokrabagi matungda embassy of India ki maikai dagi so advisory notice amasu thokre Indian citizens singna matam chadana mapan thoktana ba cheksinna leina ba mi hangmu mafam singda chattaba loina Ireland gi authority da so hiramasi gi matangda matik chaba action lokhatna ba haikre hairi Assam ki Chief Minister Himanta Biswa Sarma na mahaki government na mathang chahi 2026 pawda state as the child marriage marufang na muthat kani haibagi achet pathajaba piri haina ngasi phongtokre public occasion amada wangang laduna Himanta Biswa Sarma na haiki nizut moina scheme gi anishuba edition asina masigi akiba si muthat nabagi thabak haukre scheme asina nauna luhongbagi chatnabi mapung fana thingbada mateng panglagani masina Assam da nupi macha lakh mari cover tawragani amasung child marriage ki chatnabidagi makhoibu kallagani loinana makhoigi mahai tambagi manglan adu mangfaunaragani haina Himanta Biswa Sarma na haiki scheme asi nupi macha singbu child marriage tagi thingnaba state government ki maruoiba pambai amani masina nupi macha lakh mari romgi mahai tambagi lambida changsinnabagi khudong chaba adu fanglagani haina mahakna haiki scheme asina nupi macha sing mahai tamhanba pamba aduga seldi lejedaba mama mapa singda achauba asa amasu piragani haiki ngasi ayuk pung taraga makhairom taba matamda Jammu Kashmir gi Udhampur district ta CRPF ke bunker vehicle ama lokha da tasinbada CRPF personnel ahum sire personnel taraga manga hena sokle hari thodok asi CRPF ke bunker vehicle asina kandawa mark yorakpa matamda vehicle asi bu tharokriba driver na gari asi control tawba ngamhodabadagi lokha da tasinbani hari hariba vehicle asida puna CRPF personnel kunga humdoi tongbani hari laibak chiba thodok aduda personnel anidi accident thokpa mafam adumaktada laikhidabani aduga atopa personnel amana hospital da laikhidabani hairi thodok asi thokraba matung police ki team su mafam asida changsinduna asokpa CRPF personnel sing adubu manak nakpada laiba layeng chathan hospital da layeng chathanaba pukhatkre asokpa sing adugi manungda fibam lubasu yauri haina police ki maikai dagi phongdorakli
Uttarakhanda nong leptana chubadagi pak sanna laikhong nainang cheng tharakpadagi Chantharakiba adugi matung Kerala dagi mioi kungani pangi tourist group ama thiba khangkidre haina imung gi mioi singna phongdorakre mioi kungani pan adugi manungda kundi Maharashtra dagi ni aduga nipana Kerala dagi ni haina mangkiba singi mari mata singna ngarang media da phongdoki hairi numit tarani gi Uttarakhand tour sinkiba Haridwar da leiba travel agency aduna so group adu kadai da laikhrabage haiba adugi matangda karigumba pau amata phangba ngamdre haina phongdoki hairi pau sina hai Haukiba Lebak Pokpagi Numit Jungba Matungda, Kanghaudana Nong Haitarakiba Aduda, Uttarakhand Daralida Tokiba disaster Aduda, Yam Drabada Mioi Mari Seke. Numit Adugi Ayupung Niparom Tabada Kerala tourist sing Adu, Uttarkasidagi, Gangkroti da Chatkibani, Makoina Chatkiba Lambi Parinda, Lebak Ning Kaibagi Togdok Shing Toke, Madugi Matungda, Makoigi E Pau Fauna Bangam Kidre Haina, Mari Mata Singna Fongdoke. Pakistan ki Hana Prime Minister Imran Khan bo thado u haina khongjing changsin kiba Pakistan Tehrik Isaf ki thomi chanirom Pakistan police na fakre Laibak asigi opposition party ki thomi singna Laibak sin thungna Hana ki Prime Minister amadi Pakistan Tehrik Isaf ki luchingba oiba Imran Khan bo thadokna ba khongjing changsin bada Laibak asigi Punjab province ki capital oiba Lahore da police na red chatharabada PTI Thongi Chamaga Kun Hena Fakibani. Loinana Punna PTI ki member Chanirom police na fare hari. Lahore ke Deputy Inspector General of Police Faijal Karamna police na Khongjang Roy Singh Fa na ba hotna bada masing yamla PTI ki Thongi Singna Lambi Singh Thingduna Thamki haina su phongdoke. PTI ki Wangang Roy Jalfikar Bujarina Lahore da makhoi ki Thongi Singh police na fajin khibabo yamna kanna yaningda basu phongdoke loinana haujik paliba lengak asi lebak asibu lengak pagi wahan thok leitre haina su mahak na phongdoke. Aroibada Maruiba Pau Chathariba Parliament Mifam na Manipur gi Maruiba Bill ani pass tawkibaga loina ahen balupa karo lishingani ga chanipan marifuga taragani pan gi stand from kaibada ayaba pike Maitai CSO Singa Santi gi wari sanakiba thado inpi delegate sing security na classic hotel the house arrest tawduna thamkre Manipur da Mahosagi Fibam Hanjilakna Bahotnabana, President Rule Lenga ki Maruiba Thodangni Chief Secretary. FNCC na Sathariba Vanga Mari Lainana, Fox ki Maming Palakpat Laibak Tivani Haina, Fox na yaning da Bafongdrakli. Senapati da ILP Pairam da Bamioi Chamaga Humdra amadi expire oiraba ILP Pairam Bamioi Chamaga Kuntraga Mari Thengnakre. Ministry of Home Affairs ki official Singa Cookie So Group Singa Wari Sanakre. Chandel da Numit Humni Chupna Chatharakpa RAM ki training program Loshin Kre. Amadi Walking Committee Cookie CSO na Foothill Naga Coordination Committee ki Mayokta Blockade Chatharakani Haibu Wafam Yaning da Wafongdorakli. Hौजिकी ओइनदी ममी टीवी ना संदोकचबा प्राइम टाइम न्यूज लोसिनजरे मखा ताबा पाउगी दमक मिडियंग तादना लेबियो